ꯅꯪꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯂꯛꯄꯒꯤ ꯀꯣꯏꯁꯟꯅꯤꯀꯣ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯑꯗꯨꯒ ꯖꯪꯒꯜꯗ ꯅꯣꯡꯁꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯂꯩꯔꯤꯕ ꯖꯪꯒꯜꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯍꯣꯏ ꯃꯥꯅ ꯃꯥꯏ ꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯕ ꯆꯥꯖꯔꯨꯔꯒꯁꯨ ꯃꯥꯅ ꯖꯪꯒꯜꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯃꯉꯣꯟꯗ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯀꯩꯗꯤ ꯅꯨꯡꯁꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯆꯦꯟꯗꯦ ꯂꯥꯝꯒꯦꯔꯥ ꯂꯥꯝꯒꯦꯔꯥ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅꯤꯅ ꯁꯥ ꯑꯅꯤ ꯑꯣꯏꯁꯨ ꯑꯍꯨꯝ ꯑꯣꯏꯁꯨ ꯇꯥꯟꯅ ꯍꯥꯠꯇꯣꯛꯑꯦꯕ ꯅꯣꯡꯁꯥꯗꯤ ꯃꯕꯨꯛ ꯊꯟꯒꯗꯕ ꯁꯥꯗꯣ ꯈꯤꯇꯪ ꯇꯥꯟꯅꯔ ꯍꯥꯠꯂꯁꯦ ꯑꯗꯨ ꯈꯤꯇꯪ ꯑꯩꯒꯤ ꯁꯖꯦꯁꯟ ꯑꯗꯨꯃꯥꯏꯅ ꯐꯖꯩ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯗꯕ ꯑꯃ ꯅꯪꯅ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯣꯖꯥꯗꯒꯤ ꯑꯗꯨꯒꯨꯝꯕ ꯒ꯭ꯌꯥꯟꯒꯤ ꯑꯣꯏꯕ ꯕꯨꯙꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝ ꯈꯪꯕꯒ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩ ꯊꯑꯣꯏꯅ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯕꯖꯔꯕꯦꯁꯟꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯅꯪꯕꯨ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦꯗ ꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦꯕ ꯀꯣꯟꯐꯤꯗꯦꯟ ꯂꯦꯚꯦꯜꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯀꯩ ꯅꯣꯡꯁꯥꯁꯦ ꯖꯪꯒꯜ ꯃꯅꯨꯡꯗ ꯁꯥꯊꯤꯅ ꯁꯨꯝ ꯃꯌꯥꯝ ꯁꯟꯗꯣꯛꯈꯤꯕꯗꯣ ꯂꯝꯍꯣꯏ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯁꯥꯁꯤꯡꯁꯦ ꯂꯣꯏ ꯀꯤꯈꯤꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏ ꯍꯧꯔꯛꯐꯝꯗꯨꯗꯤ ꯈꯪꯅ ꯄꯣꯟꯇꯦꯕ ꯁꯥꯃꯨꯅ ꯅꯦꯈꯥꯏꯕ ꯉꯝꯃꯦ ꯍꯥꯏꯕ ꯀꯩꯅ ꯆꯤꯈꯥꯏꯕ ꯉꯝꯃꯦꯕ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯁꯨ ꯂꯣꯏ ꯆꯨꯝꯅꯔꯦ ꯏꯕꯥꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯅꯪ ꯍꯥꯏꯗꯨ ꯆꯨꯝꯗꯣꯏꯅꯦ ꯆꯨꯝꯗꯣꯏꯅꯦꯗꯤ ꯁꯨꯝ ꯑꯗꯣ ꯔꯤꯌꯦꯂꯤꯇꯤꯁꯦ ꯀꯣꯟꯐꯤꯗꯦꯟ ꯂꯦꯚꯦꯜꯁꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯉꯥꯟꯗ ꯄꯨꯁꯟꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟ ꯂꯦꯚꯦꯜꯁꯤꯅ ꯂꯣ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯅꯤꯡꯉꯛꯀꯅꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯤꯡꯉꯛꯀꯅꯤ ꯍꯤꯡꯅꯤꯡꯉꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯨꯡ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯦ ꯃꯌꯥꯝ ꯇꯥꯏꯒꯔꯁꯦ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏ